KNO amadi UPF ki mihut singa MSA amasung Manipur lengak New Delhi da unakre separate administration ki demand hena kansinkhre hari Kuki jo miyang ki tokhaiba local law making power la jaba union territory phangna bagi damakta liba demand adu da miyeng thamduna khana naina bagi mifam ama suspension of operation suda lairiba United People's Front UPF amadi Kuki National Organization KNO ki mihut singa Ministry of Home Affairs MSA amadi Manipur lengak ki makok thongba officers sing yauna New Delhi da pangthokre UPF amadi KNO ki information and publicity na thadrok pasero lamada Kuki jo group ki KNF amadi UPF ki lusing sing yawba mihut kangbu aduga MSA amadi Manipur lengak ki makok thongba officers singa loinana Kuki jo miyam na taliba union territory ki demand asigi matangda maikai ahungi oiba anirak suba tangka ki khana nainaba mifam New Delhi da pangthokhi haide UPF amadi KNO gi mihut sing adu senior leader sing na lusing khi MSA gi maikai degi India lenga ki North East Security Advisor amadi Manipur lenga ki oina senior official sing saruk ya ki haide maikai ahungi oiba khana nainaba gi anirak suba tangka adu da maru oina lamga mari lenaba issue sing amadi Kuki zone khundar be sing gi bafam sing gi lenga klon gi matang da khana naina ki khana nainaba adu da Manipur gi sing gi district sing da lairiba tribal land right sing asi Furup sigi sanabi oina mamangai degi hauna sananakpa tribal village sing na authority oidona lakle hairiba singi lengaklon gi foundational principal asi Manipur lengak na lepa leitna satharakpa policy sing na adumak namthaduna lakle Kuki jo miyam gi traditional land right ngak sena bu Furup sigi oiba masagi lengaklon leijanaba union territory semduna Kuki jo miyam bu constitution gi oiba lengak phanghallo Kuki jo na talba union territory gi demand asidi Kuki jo Furup na khundar singi area singda makhatana anobo government administration ama semna makhakinate masidi Kuki jo miyam gi tangai fadaba mathau taba khongthang amane kumja 2023 May 3 dagi hauna Kuki jo miyamna Imphal Valley dagi mapung phana tokhaina tarakiba aduna Manipur lenga asi masagi lokpam thokpa thodang lawba ngamdre haba yamna mayek sengna takle maramasina Kuki jo Furup na hujik leidiba state asigi administrative framework asida Punsinba haibisi oithokloi hujik leidiba issue asi loisinduna mahausa gi fibam da hanjilaknaba ingtapa poraknaba amata ngairaba pambe di separate political solution khaktana oigani haba wafam mifam da UPF amadi KNO gi maikai dagi yamna mayek sengna thamki haide Manipur gi leimai dagi Congress Party marufang na muthatnaba angamba thakta honagani hana MDN phongdokre Manipur gi leimai dagi Congress Party marufang na muthatnaba angamba thakta honagani haina Manipur Democratic Alliance MDA gi convener su oidiba Chief Sena Manipur Pradesh ki president su oidiba M Tombi na phongdokre wafam asi ngarang babu parada leiba Chief Sena gi office da pangthokhiba paw gi mifam amada phongdokhibane bhana makhata na hai hojik leidiba president rule gi lenga asi pamdabadagi popular government ama semna ba haiduna miyam taksinduna lakpada MLA singna Delhi da hanjin chatuna wari saraba sukana ba amata purakhide adu December 13 da MLA sing Delhi da kauduna lengak semna bagi tanja ama piba simak nungai ba phawi lusing busengna kanna honaduna thengkhang kyarakta mai pak traba su handak chatkadori ba khongsan sidi soidana mai pakane habagi achat pa thajaba lei adu miyam ge awaba awat pa kyasi menna ba haiduna lengak semna ba kanna honani ngai chara sida kanagumba kharana kanthi thokna sauriba simaksu anga pa phawi opposition party ki maike de lengak semna ba haiduna taksillaga su India gi development natraga karigumba sakhat thorang ki thaba ama paikhat na ba honabada ayara pana dum piraga matam chinta halaga leriba si laibak thibani masigumba wakhalon banada ba kiasina leba asida ngasi phaw batang du leitaba ngamdre haraduna Manipur gi leimai de Congress Party maru phawna muthatna ba anga ba thakta honagani haike Mana hai numidini ki khongsata India ki president Manipur ki nupilal niksing khubam da hai lai katuna ikai khumna bo otki badu Manipur ki puwari da sana ki mayeng na iduna lehoragani India ki president lakpa adu ki khudung saba lauraga point ahub yawba memorandum ama chief secretary amadi home commissioner ki khuthang da aiba serol oina pisenkhre point ahub adu de sahi ahum pharakadoreba irang asigi matang da minyeng sangbi duna IDP sing na masa masa ki mayam da hanjin hannaba ki thabak mapung phana pangthok piyo National
national highway da sathok sasin yadabana maram oiraga flight na chanari adubu air fare gi mamal asi hanthana ba hairaga su haujuk phawba hanthadreba asigi matangda amadi haujuk lairiba president rule gi lega asi laukthoktuna anauba lega ama semna bugi wafam amata khanadriba asi khanabina ba haiba point ahum asine mathakta palliba point ahum asi yawba ai Petrol asi prime minister amadi home minister da pisilagane basigi damak MDA gi thawmi khana dili gi damak haye imphal thadoklagani haike Sale gi demand gi mayokta oil pump sing thonglo na khre black the petrol liter de lupa sani phawba da leina khre hare puba thangba ngamloidaba sale gi demand torokpa ake khang pirakpa amati leikol da leiba ibuda upakhang ba filling station da bom thamjelamba gi mayokta ngana oil pump sing thonglo na khre oil pump sing thonglon kibasina maram oiraga black the petrol liter de lupa sama ya khaidagi sani phawba yauna leina khre hare Manipur Petroleum Dealers Fraternity na lauthokiba khongjang asigi matungina tampakta leiriba oil pump samaga kun ayamba thong hana khide masigi mathakta India gi President Draupadi Murmu gi Manipur khongsat ki mayokta lalhawbu singna total shutdown lauthokiba dagi nominini oil pump sing thonglo na khibane nomit homni rom oil pump sing thonglo na bana maram oiraga lambi nakalda black the thau yoliba singdagi petrol liter amada lupa samya khaidagi chani phawbuda leina khibane Khongjang asiga mari lainana Petroleum Dealers Fraternity gi mihut singna pawmi singna phongdorokpada handakta leikol leba oil pump amada bom thamjalamba yaringde asiguma thawdo asi makhatana tawbiganu state asida hangliba oil pump singda tongan malup singna puwa thangba ngamlaroi daba sale gi demand tawbiganu loinana sale gi demand tawliba sig asi khudakta handopiyo haina appeal tawrakle amaromda numit humni thangna oil pump sing thonglo nabana maram oiraga miyam kham thengna wanare petrol liter amada lupa sama yaudaba adu black to lupa sama ya khaidagi sani phawbuda leinare maram asina miyamda awaba pibagi thong asi matungda amuhana thoktanaba lenga amadi mari leinaba lupsingna honabiyo haina miyamna phongdok narakle National Lok Adalat pangthoktuna ariba case kiyamarum loisinkhre hare Manipur State Legal Services Authority na High Court Legal Services Committee ga khusamnaduna Imphal da National Lok Adalat pangthokhibaga loinana panduna leirakpa case kiya loisinkhre hare thoramadu da High Court of Manipur gi Chief Justice M Sundar na haiki madudi kumja 2021 ga sangdamnaduna yengbada panduna leirakpa case yasinaba porokpugi sang hegalakle bank amadi financial institution singye official singsu lok adalat pangthokphamda lakhiba maramna ariba case loisinbada saungna mateng oina khihari amaromda District Legal Services Authority Thawbalna Manipur State Legal Services Authority gi miyang makhada khangbokta leiba District Session Court Complex National Lok Adalat pangthokkhre lok adalat aduda bank recovery ga mari leinaba case kuntra court padana leramba civil case ani amadi court yaudriba case tarabatho yauda apunba case nipugom de yasinaba poraki haire Sikkim gi Furup taragani thoi schedule tribe status pibada yenaba leitana yakhre Sikkim Bidhan Sabha na ngara state adugi Furup taragani thoibu schedule tribe status pibada yenaba leitana yakhre Sikkim government semba awangba thaki committee na pukhalakhiba akupa waro sing yawba report adu Sikkim Bidhan Sabha mifamda kumna khanaraba matungda ayaba adu pikhibani haike Sikkim state asigi Lok Sabha gi MP Indra Sabhanasu hirabasigi matangda parliament mifamda hairiba Furup tarani thoi ase schedule tribe status pigadabadi haiduna taksinduna lakhibani wasida Furup tarani thoi asida bakhoigi haksing amadi khudong saba piba ngamlagani Sikkim gi Chief Minister Prem Singh Tamangna Bidhan Sabha mifamadu phongdokhibada Sikkim government na Bharat Sarkar da amadi mari lainaba singda paw phawmaduna schedule tribe status pi naba Furup tarani thoi asigi damakta makhatama thabak sing lokhanaba hotnaragani haike Jenims ki MRI machine matam koine yadaduna leibadagi layengba lakliba anabasing ningba kaina hanare hari state lengakna salariba state asigi khwaidagi chawba medical institute ama oiriba Imphal East ki Porompata leiriba Jawaharlal Nehru Institute of Medical Sciences Jenims radiology department ki maru oiriba
magnetic resonance imaging MRI machine haukiba December 4dagi yakidabadagi institute asida layengba lakliba anabasik ningba kaiduna hanare Jennings ki director amadi medical superintendent na khangna MRI machine yakidrabasu semjin bidana tumina laisilibasi PND haina anabasik na PND ba kya phongdok narakle Jennings ki MRI machine yakidabadagi layengba lakliba anabasik ningba kaiduna hanakre habagi paw phangbadagi aikhogi pawmina sangsinduna yengsilba matamda MRI machine yakidaba kuire habasi khangbagamke Jennings da layengba lakliba anabasik ase laitalairba awaba kaya haujuk mayok naduna lairiba IDP singna ayamba layengba lakliba layengsang mafam amasu oire Manipur legana salairiba hospital asida MRI gi test tawbuda sel asuki matik sauna lauri aduga private ta oiragana government ta tawriba senfam adudagi double hand lauri ayambana private ta chalaga MRI test tawbuda sel gi awaba mayok nare haina su anaba kiyana pianda su phongdok nakhe haujuk lamda masigi miyamna yamna wanaraba matam asida Jennings ki yamna maru oiraba MRI machine yakidaba haimsi labak thibani Jennings ko authority oiriba director na karigi tumina laisilibano awa ana tarba music amadi IDP singna MRI test tawba phanghandaba haimsi labak thibani Jennings ki MRI machine yakidabadagi sembagi thabak paikhatana khangsen usinadana lairibasi tonganba private hospital da contact lainarabgani haiba phawba anaba singna phawdok narakhe loidana athoba matamda hojik yaduduna lairiba MRI machine asi Jennings ki director na lawpham thokpa thodang lawduna sembiduna anaba singna test tawba phanghanbiu haina su phongdorakhe